खुरमजरी पुनमपुतारान ओक्सरी हौजी हनबदा मरबा पाव पावर डिपार्टमेंट कोऑपरेशन ओननबा अमसुंग इदाक मनागी पोथोक्सिंग थिंगननबा कैबिनेट वारिफ लौखरे मणिपुर की राजनीति अचौब अवोन लापा हौरे एमपीपी की हेवीवेट जात्रा सिंह बीजेपी याउखरे अमसुंग एजुकेशन डिपार्टमेंट अमोट थबक कया सतब ngasisu सेमदोप ngamdri maite mek tambinaba thaba oja singdagi education department na mi kharga manraga paisa saramle hojik mapung mapau ngasi famkiba state cabinet na hojik lairiba power department asi cooperation onanaba warif lokre State Minister na share lauduna ngasi nongthel famkiba cabinet infam asina state asida yoliba idak managi pothok sing shurup khainine singba yauna atingba thamnabasu warif lokre Imphal Municipal Council gi sahi gi piriba grant in aid ke senfam su hengat pada yanakre amaromda assembly gi budget mifam sahi asigi march taruk gi phamnabasu cabinet na yanakre hairi मणिपुर की राजनीति अचौब अवोन लापा हौरे एमपीपी की हेवीवेट जात्रा सिंह बीजेपी याउखरे भारत की लोकसभा राज्यसभा की मिखल नक्सलप की इरोइनना मणिपुर की राजनीति अवोन कया लापा हौरपनी बीजेपी याउखरब एमपीपी की हाना प्रेसिडेंट ओइरंबा लाइस्रम जात्राबु ओपगी थौरम अमा नितायपा छुटेक्ता लैबा बीजेपी की ऑफिस पांगथोखरे माबु ओपगी थौरम अदुदा पार्टी असगी प्रेसिडेंट थौनाउजम साउबा हानगी प्रेसिडेंट शांति कुमार शर्मा हानगी एमएलए एम बोरोन हान स्पीकर ओइरंबा धनंजय सु सरुयाकी पाउमिसना वांगालादुना एल जात्राना महाक हौकिब लिसिंग लिसिंग चमापल मफ्त्रा मरीदा एमपीपी याउकी लोनेना पार्टी असके टिकेटा लिसिंग चमापल मफ्त्रा मंगा मसुंग लिसिंग अनिदा थांगना थांगना बोट लेफ्टना काकी तामनी असिदा रीजनल पार्टी पामदना एमपीपी के कैंडिडेट अमा ओइना चीफ मिनिस्टर का थेनना बखोनबदा एमपीपी की ओइना फाइनेंशियल मसुंग पॉलिटिकल सपोर्ट यामना वाटकी Maisis natana security force na MPP ki workers sing lalobani haina khanba koitan tanaba bot command amasung chief minister ki mani amasung muscle power na bot lepada awaba kaya thengnaki makha na congress party ki mayokta wangang na bada MPP ki internal problem na maram oidana wangang bangam khide lonena MPP asi congress ki B party ni haibu wapam kaya phongdok narapa aduna maram oiraga BJP de yaubani haiki mahang na makha taraduna national party ama BJP de yauduna corruption haraba lairaba ki khandaba thabak pangdaba naro singi yengdaba thika tawba sel tanba ngakta da onsinba hiram khudimakta fail oiraba congress sarkar asi thengnaba ngamnaba BJP de yaubani hainasu phongdokhi ibo bigidi onslok toy party ka se trust tawga mangal laga magi money power masal power se mangal laga assembly da budget discussion tawdana budget pass tawga yanaba adom da sari mana to thika ma me anji portion to ta ba MLA me anji to sa aduna henjal la pada CPI khangde kogi MPP khangde NCP khangde si lo crash to ma lo oi congress ka ta sa bai to ba asigi ma gi lai ba asigi phobla asida MPP si completely crash to ba currently sarkar to ba means utre Ani sudah mau lagu thiri bana. Aku no opposition na. Ibu bigi discredit tahu na ba. Ruling government sih ya soal berkauan ngang siapa kata so ngang ni sih doang ngang kita tu pandai ada na. Tapi bila aku internet problem kerana tu dia hasil luar. Orang hamil kan hai. Jangan sih kata ka aku doang ngang lo ya tu. Kita yang tu. Adu na. Aku na free na. Ibu bigi discredit tahu na doang ngang lo itu sah seperti. अमरोमदा बीजेपी मणिपुर प्रदेश की प्रेसिडेंट टी साउबना हाउसिक लेरिबा यूपीए सरकार से टू टायर सिस्टम की मौंग लापमदी करप्शन हारबा अदुगम लेंगालोन अमद सथरी हाइना मराल सिखी मांगना मखा तारदुना हंदक लिसिंगनी तरा मरित पांगथोकदोरिबा पार्लियामेंट की मिखल असिदा एनडीए सरकार सोइदना लाकने बगी थाजबा थमखी एनडीए लाकलगदी मणिपुर द लेरिबा कांग्रेस की सरकार से लसिंग मपोल पाइथोकपदौना पाइथोकरगनी हाइखी aduga manipur su madu ngamnanaba praja lai ro myam ni tak kho merga ada nagaland election da tripura election da adigi kanu menala ya ida lupa crore kuntare pirure kuntha pirure kana bagi bisano lai ro si manipur si wa badal lore bharat da ware hari srigi charu cham hen manipur si wa bani adigi ke dawtai ai khoi Shin Bata Sarkar Sindopata
यूपीए की सरकार सिंधनब होना दरकार नहीं मणिपुर की कांग्रेस की सरकार सिंधुप दरकार नहीं Lamdam asigi irol yak saukhat nanaba milalna education department gi miusinga manaduna school kaya da volunteer kaya thaduna maitai mek tamanbagi thabak yamna kanna satharingaida education department na mioi kharga manaduna paisa sarama thengnare masigi matana ngasi milal gi office da pawgi phamama pangthokre milal gi president s to mamangang na phongdor kibada konthokjam mamanglai kaidagi Borjendro Kontokjam Kauba Sei Kutrama Palam Surabami Asina Zone 4 gi ZEO Gopimon Maiba Mamadi Zone 1 da Diling Plak Oiba Ingel Kobami Amagaman Naraga Tongan Don Mami Taruktagi Mitay Meki Oza Oyangani Haiduna Lupala Amahenbaki Senpam Kongolamle Milalangasi Paba Mitay Mek Tambinaba School Singda Education Department Kamanaduna Volunteer Sing Thaduna Mayak Taman Ba Asida Paisalo Kibalate Lagliba Tang Kulunde Fabaki Manunda Bozendro Kontong Zamamadi Masita Sianariba Education Department ki official Anina Lausin Kipa Paisa Singadu Masama Sada Handu Angani Haiki Azuki Haiba Oda Tommy Bonipi Masa Mayamjina could complain lapa Milanda. So I don't know was I could be Shalobi de Chumbra Milan Marie High have the Yakui Milan di Lodena have the Sumbari Makonja Public City Secretary Taraga now Giumda Salalubani Salarubazila Sumbagi report a dupange Public City Secretary report Obiani Adi Magic Coach Germany Aquina. Mioi Taruktagi Paisa Kongolamada Senaraba Milalga Bab Taminaraba Bozendro Kontausan Fongdorapada Ingel Haidiba Diling Clark Asina Maitei Meki Oza Ohenaba Mi Komlo Haiduna Tavak Asi Pangtulubani Masida Mahakna Mi Pusilapagi Damakta Makoina Awamal Oina Paisa Kardi Pirakibalay Asingama Tabak Singasi Man Kangdabadi Torubani Haiki Mukawak Chingdi Ani Yawani Moidi Ming Aimana Bigi Malong Atani Ming Shapirage Ming Hapiro Haraga Adam Pigitra Adam Join Totra Aduga Ate Duty Tarama Pi Adegi Ahumana Ama head book number 1 do Ayinupi Ada Magedum Shado Adam Logitre Aduga Animana Kunpire Serano Paisadi Education Department that people. I want the Kradum Kaibire. Ingen. Mas education that dealing club on the lake. Malem the Maming Laidaba, Kaibulam Zau, National Park, South Toknaba Honabada, Manang Pada Kundariba Praza Singi, Hingnabagilambika Payaro Yamade, Park Asi, South Topada, Soigu Panamasung, Lapupat Losan Yari Haina, Fongdokre. Wafama Singasi, Manipur Press Capta Pangtokiba, Pangmissing Unabamada, Soigu Pat, and Lapufat. Reconstruction Committee Advisor and Rajendrona Fungdokibane. Pangmissing Unabaduda Secretary and Samgomasung President Maulubi Siarazuddin Su Saruyaki Makoina Pongdorapada Haukiba Sahi Lising Machamapal Humdra Tareta Soigu Padamasung Lapu Padasi Kaibulamzao Nestan Paki Manung Sana Loksingani Haina Sarkar Yoiba Hukumama Toki Badu Sanabayari Haina Brazas and Yetin Lakibane. Adumapu HandakIkuidana Mapamasida Sarkarna Sambal Kazin Manasingba Tausilapa Asina Samanaba Ama Pokale Haiki Makata na Pat Ani Asiki Mating Dagi Patki Akoibada Kundariba Kunza Singna Nana Singba Paduna Imumanung Puba Masamasu Takpa Maima Sing Taman Mamasung Nomagiba Sara Tanduna Hingjari Bimengaktani Piba Masida Praza Sing Hingbagi Lambi Kamnada Honarapa Asi Tuminale Topang Amloy Haiki Nakalamaromda Malim Giwina Tanglaba Samakal Sangai Yokatpadi Sawali Adamapo Sangai Yokanaba Honabada Mirbagi Hingbagi Hakongong Nabadi Pam di Haiki Maramasin Atuma Matamda Piribasi Hongdok Trabadi Makal Makakayagi Akan Makongjang Sangsilagani Haina Rajendra Makatana Fongdoki Malem Giwin and Pio Bisingda Satariba Minegi Mayok Ngasi 1 billion rising de Gitorum Manipudaso Mapam Kada Pangtunagre United NGO Mission Manipuramasong Women Action for Development na Tongan by NGO Singa Kusam Naraga Wangkai Angom Lekai de Leba while United Youth Club Ground da Tongan Mamakhalgi Matil Gitorum Kayakalunena Pangtoki Tauramadu Wangang Kibasingna Malem Giwin and Pio Bisingda Ot Nariba Kayasi Amatuena Punsinduna Tenanaba Pandamda Tauramasi Pangtopani Tauramasi Saruk Ama Oina Manipuki Tongan Bapurp Sing Weba Zagoi Seke Tauram Pangtoki Tauramaduda Protesters Singna
human sembaga lunena slogan kayasu lauki protest asigi saruk ama oina nupi sina thabal somana singba pangthoki lunena numidangda candle light su thanki. Forum for Indigenous Perspective and Action Center for Organization, Research and Education, Women in Governance, Human Rights Alert, Oriental Pumpkin Event and Kamanik, Manipur Cycle Club, World Media Amasung, Irema Gender Empowerment and Research Center of Sinduna, Nupi the Mini Sataba, Tinganaba, Zuan Global Campaign, 1 billion Rising, Konung Mamang, Amasung World United Youth Club, Wangkai Angomleka de Pangtokre, Konung Mamang City convinced Mamana Satakiba, protest Aduda, restaurants reps not the solution. I can do anything just like you. Sex should be consensual. Haina thaba tongan toma plekat kayasu sujunaki. Protested saru yakibi amai bi emana nupi angana sataba mute minai amuk hanna thoktana balai sontin son sondena thauniki. Protest amana phongdorapada 1 billion rising protest asida miyam da jago isai utpagi maroi ba maramdi nupi de satariba crime kaya asi koganana bamadi violence free ohena ba panamna satabani haiki. Masig Thoramasi, Poire, Lemarol, Merapai, Upon Manipunus, Sindana, Usiwa, Awang Lekaigi, Community Hall the Pangtoki Hairi, Lunena, Tongan Ton Mahiram Kayada, Kanabakitorum Su Pangtoki Hairi. Naga Furuki Weba, Anoba Marumarang, Hunbagi Tauram, Luinga, ni Festival and Lakpada, Manipuki Minister, Okram, Ibobina, Manipuki Prazamia, Maruina, Naga Furup Singda, Eva Pausel, Pirakli. Kumayasina Lakpada, Kundamina, Batongan Ton of Furup Singing Marakta, Nungsi Sanaba, Amatu Ibamasung, Masilmana Wibagi, Nungsi Lipuladu, Amukena, Cecilanba, Wilson Hairi. Nominasina Lakpada, Deputy Minister, Gai Kangam Nasu, Eva Pausel, Pirakli, Kumayasina, Manipuda Kundamina, Purup Sing, Zat Kusu dan bagi kenapa thamdana amaga ki marakta herenung sinaba puraktuna saukhatpa tangdulai taba Manipur ama oirasanu hairi amaram the Lok Sabha ki MP T Mainasu kumayasina lakpada yapa pausel pirakli kumayasina lamdam asida sahong ngahongba nungsi sanaba masung ingna tappa laiba Manipur ama oirasanu hairi. Manipur de Afava education system ama purana bagi pandamda Students League of Manipur kauba anoba mairu lup ama Manipur Press Club the same kre lunena lupa sige nauna thau pugadaba singso President Ningombam Amarjit amasong General Secretary oina ningthauzam ozit yauna tongan ba phangbidamak miyai kaya Manipur Sarkar gi Director Prosecution NGTS Kumana wasak laukre. Member of Students League of Manipur do solemnly affirm that I will uphold of Manipur. Imphal East District Police Commando ngarang February taram do yupung taram tamatamda Imphal East District manung sanba lamoi kulmaya lekaidagi KCP MC Muni haiba ahum fare hairi faraba singadudi posamam sana jawba sei kuntramatoi apopa pisak huining sumam raji sei kuntramatoi apopa samung amasung sairem rameso sei kuntramang apopa irabot makoi ahmak lamoi kul maya lekaiding ngaktani loinena huimpok area da leiba Tata Music Association mafamadagi praja singamadi sarkar ke karmasari yadagi senkai tungkai to misak sing ni haina Imphal East ki SP na thadorapa chirulaman hairi Lamlai Naga Panchayat 1 number 2 da CPI gi merep oina mai pak laba matung Congress ID yaukraba candidate amada masana masabo UNLF ni haijabami amana aki akang pogalakli hairi hiramasigi matang da ngasi pawmis unaba ama Manipur Press Club ta pangthokre pawmis unaba aduda Lamlai Naga Panchayat 1 number 2 dagi CPI gi merep oina mai pak lakiba waheng mangobodo na phongdokibada mangna CPI dagi toklaga Congress ta yauna na pokona UNLF ni haijabami amana ki halak panamaram oiraga masada lai tapam khangda ba phibam madale helle asiguma thawungsi matungna sathabiraktanaba makna makhata na appeal tawki Surasampur district manung sana sariba khugadam gi phibam singhat Kendra gi MLA GS Haupu amasung media team amana ngarang hak thengna satun yengsin gre khongsada duda media singda wangala dun Haupu na phongdokibada haukiba sahili singni taramathoi UPA gi sia person Sonia Gandhi na commission Taurumlaba lupa billion ama makai sang sakiba damasi hauzik fauba matau taudan leiri haigi damasi gi yat thangba kenel asina kilometer kun hena
संदोखिदना लो परि लिसिंग तारारोम द इसिंग पीनब होटनरिबनी लोइनना लिसिंग नि ताराहोम दगी मार्च था फावदा लोइसिनब पानम थमलिबनी मखाताना ओइ थांबा केनेल असिना किलोमीटर निपानम सांग दोपदा ngairi dam asina साद हुमद्रा की सांगदा लोइसिलबदी इसिंग मरांग काइना फंगदुना लोमी प्रजा सिंगदा कानब कया पिबंगंगदबनि हाइखि नाकलमरोमदा दाम असि साबद सिजनरिबा लैंगोय असि क्वालिटी याउद्र हाइबा वाफमसु माना फोंगदोखि अदुमपो दाम असि सानब होनबदा कनागुम सिंगना अयेट पापनबा पिबिदनबा मदि मतेंग पांगबिनबा मांगना अपील तौखि Public Health Engineering Communication and Development Unit Sinduna Role of Media in Implementation of Nirmal Bharat Abhiyan Hiramda Noma Yoiba Sensitization Workshop Ama Lampel Patalaiba CCDU Training Hall the Pangtokre Tauramadu the CCDU Director L. Swamikanta Amasung Senior Journalist Rupasandra Yumnam over view on Nirmal Bharat Abhiyan Amasung role of media in implementation of Nirmal Bharat Abhiyan Haibasida Wangangki Senior Journalist Rupasandra Yumnamna Bharat citizens ama oina amasung media person oina paumisin asoba role ama lauraga Manipuri Praja Singbo Haksang Phana Laina Tina Sendaba Nagarik ama ohenbada asoba thaudang lomina si haiki CCDU gi Director L. Swamikantana Miyobana Laina Samagi Manungda Marifudi Amonakai Mapam Sana Thamdaba Amot Papai Ruraga Kutsa Sengna Sapo Nahamdaba Kayadagi su Laina Sing Pogalai Haksang Phana Nadi Yektana Lainabagidama Manam Siendaba Amangba Masak Udaba Pataba Manam Namtiba Posak Sing Mapam Sana Thamnanaba Pradana Traga May Lebaga Tanaraga Yumtong Kudingda Sanitary Latrine Sana Bukhanabi Haina Apil Tauki Manipur Ladiba Praja Sing Asina Baraki Mapal Satuksasin Tawamasung Laila Sutama Sarpada Yamadarkar Weriba Passport Asigidamak Manipur so Passport Service Ama atubama tanda hangbinaba United Pangal Muslim Cultural Center na yamna kanna taksilakli serola mada hausi gawati satuna mipung khudimak passport tanabada khudong sadba kaya mayoknari maruina sahi yamna bahal singda asoba awaba pulum ama oibetanatana are madasu sel yamna sangali hairi Irengbam Thamsa Devi Nursing and Health Care Research Institute ki capping lamp lighting amasung wasak lobuke thoramangasi GM Hall da pangthokre thoramadu MLA Dr. I. Ibonbi Institute Asigi founder I. Ibotomi Singh Dr. Amasung atay nurse kayasu saruyaki Institute Asigi Anoba Betski Nursing wasak lobuka lenena capping ceremony pangthoki MLA Ibonbi yauna atay wangang kibasingna nursing yari bamakai Florence Nightingale gi pautak sing in mamatautai anabasingna Dr. Amasung nurse ki manakta sanglaga awaba kokani khalibani maramadane patient singbu lunasana tawbaibase nursing gi maruiba thaudangni fongdokladuna Florence Nightingale gi matin magun kaya singthaki Varaki State Punamatagi Team Mamakangatu Pangtokiba Kunipan Suba Patli Putra Theatre Festival da North East Unasaru Yaruba Amatangairaba Manipur Team North East Theatre Association Association Ginilata Kuman Iba Sadan Bagi Isain Ahum Suba Kwaidagi Paba Lila Amasung Kwaidagi Paba Director Gimana Pangkle Lila Sigi Director na Senjam Nimaini Hairi Ahanba Kondram Dhanasundra Singh Mana Manipur Saknai Bikalaka Maisnam Sabitri Padmasri de Piragani Haina Manipur Dramatic Union Thadora Pachirul Aman Hairi Serola Sinamaka Taraduna Ningsing Manasida Selgi Mana Unil Lupali Singh Tara Swalama Sung Citation Yauri Award Ase February Taranipan Artist Denumita Pigani Hairi Law Subuki Tabak Tauriba Officer Singna Department Thadariba Senpam Singh Niom Sumna Sujin and Bamasung Civil Society Organization Amadi Prajasinasu Mating Pangbinaba Agriculture Minister M. D. Nasrin Apil Taukre Wafama Singasi District Agriculture Officer Urkulna Sinduna National Food Security Mission Lisung Tarani Toy Taram the Makada Nomagi Oiba Lomi Singi Training Program Amasu Makoida Lu Singubagi Kuskulizing Yantupaki Taramda Fongdokibane Taramaduda Parliamentary Secretary Tribal Welfare Victor Kaising Singai Kendragi MLA Preso Simri Amasum DC Ukrul Sri Sidaso Saruyaki Tauramadu Wangang Kibasingna Lomisina Ayan Potok Nabahonabada Makal Maka Kayagi Technology Kaya Sijinaba Matautai Makatana Lomisina Potok Hena Potok Nabani Haiduna Har Sijinabaki Tawamasi Taudanabawapamsu MLA Preso Simriamasung Victor Kaisingna Apil Tauki Agriculture Minister Nasirna Manipurda
Manipur Sinjak the Mipal Tang the Nabada Long Missing Saura Tawdang Lay Long Missing the Tather Libasan Pumsing Department Officer Singna Ningtin and Nium Sumna Season and Amasung Department Musingna Tabak Tobamatam the Su Brazil Singama NGO Singna Mating Pangbinaba Apple Tauki 150% Long the people the minister of my park again officers in if none of 50% can be marked Jail, Imam, Punamachili, or Pina, club organization, Punamati, Pambu, and Brazil, a case of Tungda Ukral District when a Kanga Labalomi Sing the Minister Masum Ate official Singna, Long Silbaki Polam Sing Yantoki. Manipur Lomi Lufna, Lomi Sing Oiba, Anisubadabi Kongsat Satkre, Singda Dam Ising, Laitabugum Lehaina, Lupasina Tador Pasirul Amana Kangalakli. Masi Lupasigi, Walking President Masum Secretary Awatim Amana, Singda Dam, Infal Beres Amasung, Samai Beres Satuna, Yangsen Kihari, Ayamana Pibam Sing Sopagalunena, Lomi Singda Awabakaya, Mayok Nagatra Hibakising Nabatangaraki, Maramadana, Lopam Sing the Ising Pajana Panganaba, Lupasina, Manipur Sarkagi Ming Sing Silakli. Kohima the Handakta driver Gobadon Bohat Kibasiki Asem Langlanjil Atubamatam Manipur Sarkana Poto Amasung Impal Ziri Lambi Semba Loishil Luhaina All India Working Women's Forum David Taukre Ngasi Irawud Baban the Labor All India Trade Union Council Office da Pangtokiba Paumis Unabamada Forum Secretary Y Indranina Manipur the Lengak Saswanga Drug Karbarga Punsin Biragano Haktiang Nanatraga Nakoinana Drug Karvada Yawa Topi Duna Inkal Libanaha Singbo of Abalambi the Lamzing Buhaiki Forum President T.S. Bedamanina BDF na Talibadabi Asi Achumadabi ne Makoki Tolop Hengat Patangai Fade Lunan Handak Lago the Police Constable Asida BDF Singh Lausinba Jumgani Haiki Forum Vice President M. Sakina Manipur Sarkana Handak Police Constable Singani Laguni Haibadagi Mahima Singh Hairaba Taba Pangutrabanaha Listing Kuntraromna from Tazin Gray Maramasina Tungi Kalaga May labor singer Senja Tumza Yaudana Masa Pava Lausing labor sing Kanbasungani Manipur Gilu Tonga Senja Tumzana Sakal Libakunayasi Kanabokona Minersi Haiki Manipur Police Lobada Senja Tumza Amata Tobiganu Haiba Kolawasini Koina Hajaningi Badi Laybak Amagi Sakut Maike the Hena Punging Sangana Honabada Economics Amasung Statistics Report Yaudabayadi Atai Department Karayauna Department C Tawibi di Haina Rural Development Minister Francis Ngazopan High Grade Wafama Singas Hotel Classic the Pangtokiba Department in the Potopa Stat Domestic Product a picture of Manipur budget listening to Tarani Toy Tarahumdoi Gender Statistics Manipur listening to Tarani Toy Tarahumdoi Amasung Press Note Miam the Pomagi Tarumda Fongdokibane Directorate of Economics and Statistics na Sinduna Pangtokibatarum Adada Commissioner Rajas Agrawal NSSOG DDG BK Tiagi Amasung Ati Masanai Bamikayasu Saruyaki Wangang Kibasingna Department Sigi Awat Apakaya Ladibasi Yangsin Matautai Samasama Sakut Bagi Maike Lep Nabada Statistics Kiyamna Darkar Pongdonake Minister Francis Ngajopana Imung Manung de Hauraga Sahigi Budget Fauba Economics Samasung Statistics Dakar Oi Department Asibo Kambi Damasung Tawi Bidabasi Laibuk Tibani Man Poramasung Infrastructure Kaya Awat Paledabasu Lebaki Damak Report Asi Potok Nabahonavani Haiki Finance is not important for public. It may be important for us. It may be important for officials. It may be important for the state to run. But finance department is not at all important for the public. India ki peace process natraga peace talk mapan thongda di yamna phajaba man ba dubu masigi manung da phumliba wahan tok adudi miro lama hingat hana bona bani haina United Revolutionary Front Manipur ki Secretary Information Policy AKP bari la thador pachiro lamana hairi serlo sina makha tarjuna singlei pak amasong barle pak anigi political ki thak ta munari basi nakalama khakna putopa peace process amagi pambaina warusin purba ki thak adu oide Assam Rifles na mana phangna basien songjabagi mahina purakiba Government of India Government of Manipur amasong Sarindri Group ahumga tripartite MOU sign taunabagi drama masa amana lebak miyam gi yawol yawda sawan bakarisu leiroi mata tauba peace process na political armed conflict asigi waroi puropangam loi hairi
Barana putholiba peace process asigi langda thuraba miyosingbo pungning thawlibani haiduna lupa lising mari sakthak piba sanitary singna loinarapa khulai adugi matungina laptop napa mamal piba vocational training piba sahi nigi tungda mi amadu lupa lak ni makai piba yauna loilam lanmi oinima kana gumada khodong saba piba hairiba khongthang khara asina peace process amagi pandam oiliba simak yama nokningba wafam amani Laiba sigi miyambo apang basibani amadi thawi usittabani haina lupasin lawdaba ngamdi hairi nakala maromda policy amagi makhada puthokliba peace process ki mayokta URF na lepi amasung masakhang bataude lunena lanai khudong shaba khargi damak mikaro bas leiti hairi India ki tawsilasi ki mayokta aikhoina matau karamna aikhogi naharo singi punsibo policy sigi khayatagi kanba yagani haibadu miyam khupna nainaba shumle hairi Bharat Lanmi Manipur Police amasung makogi agent kayagi khutangda drug amadi youth laisu na bahonari loinana BDF ki langda thuwanduna lupa lising mari gi mamal piraga leiduna sijinari hairi nakala maromda amaba ain apaspa thamjinduna genocide chataduna arun mami hatami sam kayagi punsi mangali amadi heroin number 4 thajilapodagi earths ki light na mirol amagi amangba mayunariba khunai asida peace process ki poram masina amuk makhatana punamasi lebak miyam khupna khantaminaba matam yauresu phogdorakle Kaksing Municipal Council ke naunasiya pasna oirak labi KSS Subadani Devi bu opagi thoram ama Kaksing na laiba Block Congress Committee ke office ta harau tiamna opagi thoram ama pangthokre thoram madu Kaksing Kendra ki MLA Y Sursandrana CBS oina sarviya ki MLA Sursandrana Municipal Council ki miyusing miyam ki kanagata bathabak sing boxel singna thabak tawhaningi haiki Ziribamda Ladiba Assam Rifles ki kambu amana open market lupa lak amaga lising kutharam oigadaba ganja kg sama kunangasi Budkhal village ta tiboma ki tabak sathabada phagat pangam le hairi phagalaba ganja singado Ziribam ki excise department da sinakresu hairi Bangladesh Sina India amasung Myanmar lebak marina punna kusamnaduna pangthokadaba Asian car rally gi mangwina satkadori lambi sing yengsin balakiba team sing ngasi Jiribamna thongre Imphal Faruga satkiba rally adu Nungbada DC Tamilong amasung SP yauna taramna okay makhatana Jiribamda edison SDPO Menjo Taresuba Ayabe gi CEO Lokomauna taran okay hairi tim asida punna gari kulom lakpagi manungda ani amadi kaimai amasung makumanakta yadna rei hairi ngasi Jiribamda taran opagi thoram aduda commerce and industries ki license officer Santakumar amasung atai masakna mekayasu saruyaki hairi Jawaharlal Nehru Vidyalaya gi oja singna sangsileba khongjang singi manungsanna ngasi su JNB Umathel gi oja singna wakan mifam sathaki Sulasi gate sathaki ba wakan mifam aduda wangang ki ba mana phongdo ki bada taliba davi asi maileba singna to matamda PB haiki Seraga sida Manipur district mapanda leriba JNB school mapal gi staff employee masong oja sina tonga tonga davi sing taksinduna class boycott tawagi khongjang sangsileba asi atuba matamda luishinana ba HRD ministry amasong Navodaya Vidyalaya Samiti gi authority sing hona kadabani haina dia samna davi tawrakli khongjang sangsing ki ba sina maram oiraga Mairus sing asoba akaiba ama maimasing tamada thokal hairi JNB gi tabak thorum sing asi landam asiga chanadaba ikoi gi saktamga punsin tinsinanna ba saktam kaya ama posilakpa asi Navodaya gi authority singna atuba matamda semtokpa phai hairi Bung kaisamne design tauba bung baibung fall winter collection lising tarahom doi taramari ngasi hotel Nirmala gi conference hall da pangthokre winter collection gi tongan ba design kaya model singna utki Kanglei Orchestral Group Koki Bass Guitar Koma Aribam Susil Sarmana Laikidabada Kokna Awaba Pungdorakli Mana Kango the Laikidabasi Orchestra Gilamda Mensmangamnaridaba Award Ama Adamak Leuragani Hairi Makhatan Lup Asin Laikidabak Imamanungi Awabadaso Saru Yari Hairi Amaromda Social Sarmana Laikidabada ISTP Network Asigi Executive Member Masong Staff Sinasu Awaba Pungdok Sari Laikidaba Social ISTP Network Sanduk Liba Miamna Pamna Yangnariba Sanagi Korbak Takta Haina Mingthonba program asigi asobo thaudang laukiba musician amani hauji makhadaba paw laktringeda sanbagi paw Nasigi sanabagi pawda tarama thorak suba Kiamgi football trophy gi winner local team fighting an oikre Kiamgi youth
Pawanas Club na Sinduna, Puna Tim Kunmanga Sat Yaduna, Kiam Yahibo Makong, Ground Satarakpa, Tournament Siglo Simiki Toramda, Suno Kendragi MLA, Kiranjit, Kerau Kendragi MLA, Karam Tamarjit, Manipo Olympic Association President, Bijoy Koizam, Club Asiki President and Suranjoy Masung, PW Chief Engineer M. Loken Susar Yaki. Ngasi final match da local team Paidingana, Manipo Colesbo, Panjal Anima de Toidana, winner Wikibani. Paidingagi Panjal Aniadu. Damna Sanki Aduga Manipur College Kamatangairaba Panjal Aduna Jolina Sanki Bani Tournament Sigi best player fighting Agi Lemba best scorer na Manipur College ki Jimmy best goalkeeper da fighting Agi Prem Koma fair play da KSL Hawa Marak Aduga man of the final match da Jodne Takre Mai Palaba Sanuri Singh da trophy Singh Piki Amfa Sindana Kumalampak Artificial Tough Football Ground Maridak Suba Amfa Senior Women's Football League 4 BMC Trophy winner Manipur Police Sports Club na Wikre Tournament Sigi Arroy League match Kripsa Naurim Tona YWC Lang Tabalbo Panjalani Sinoda Maiti Piki Kripsa gi Panjalani do TS Kaina Kumariama Song the Grace na Panjalamam Sandana Mai Paki Bani Amuram the YWC Lang Tabalgi S Runa Roina penalty Amafang Kyangi Adabo penalty ama phangi adabo Panjal on topangam kide tournament sida Manipur Police Sports Club na punna point tara fangduna winner oikibani aduga ESU wangkhaina punna point taret fangduna ane super position taki Kripsana point taruk fangduna ahum super position taki mai palaba Singh Amphagi President A Santosh Kumar amasung trophy asike donana Manamatum Singh yantoki Manipur Veteran Cricket Association Sindana Loang Pokpa Cricket Stadium Sathariba Veteran Cricket Tournament ki ngasi sana ki ba anisuba semi final match da Sempna Riyang Starbo wicket ahom na toikre final match Cyclone amasung Sem anina sandaragani Manipur Hockey na Sindana Kumalampak Hockey Stadium Sathariba anirak suba under 14 boys amasung girls state level hockey tournament ki ngasi sana ki ba under 14 boys ki aham match da Fambo YCL YL Larimam Lekaina Panjal Nepal ahom na maiti papikre YCL YL ki Panjal Nepal ado HIS Rones na Panjal Mari aduga Taibangan mamasong Niranjoy na Panjal Anini Sanduna Mai Paki Bani Anisuba match da Siko Singzamay na KSIC Common Bo Panjal Tara Sino da Maiti Pikre Siko ki Panjal Tara duki Manungda Yai Pabamasong Sital na Panjal Aumam Sabangam ki Kaksing the Satariba Mapaluk Suba DSA Trophy and Buvon Memorial Football Tournament King Sanaki Bahama Metsta Neroka Sangapamna ZYA Kaksingbo Panjal Anisuru the Mighty Pikre Nerokagi Panjal Nedu Santa Masung Rokina Panjalamam Samangamki Viagi Patna the Pangto Kiba Taramaturak Suba Junior National Usu Championship da Manipuki team na overall team champion Oirakle Manipurna Talawam Sung Sangsau the champion Bangamla Kibani Masita Puna gold medal Taramari silver medal Taruk Aduga bronze medal Tarik Lauraki Hairi Hauzik Ngasinomogi Oiba Ingasagi Pau Ngasiki Quadiki Saki Bagi Sang degree Celsius Konipan Quadiki Inkibana degree Celsius Manga Nung Sidiaw ising maningi Chang Sada Ayukta Sadrom Dramapan Nung Tildana Sada Kunmari Pawasi ICR Lampel Patiki Pamba Pauni Lusilapada Marupa Pawman Pizari Power Department Corporation Onanaba Masung Idak Managi Potoxing Tinganaba Cabinet na Warif Lokre Manipugi Nitida Achoba Awan Malakpa Hore MPP Heavyweight Zatra Singh BJP de Yaukre Amasung Education Department Amor Pataba Kaya Satabangasisu Semtopangamdre Maite Mek Tambina Pataba Oza Singdagi Education Department na Niyo Karaga Manaraga Paisa Saramle Masidamutadi IST Minapisa Pau Patan Shilushinjari Yeng Tabi Papunamapu Amokana Kalumzari